Mitopni haina khanglaba amadi chingnariba mioisingda Indian citizen oibagi thabak tawbagi job reservation yauna piramba constitutional protection amadi electoral roll dagi khudongchaba khudingmak kakthatkadabani 1990 amadi 1994 da foreigners sing maramda halan khinaba yanakhiba yana kudyek adu chahi asigi April tha manung fawbada lengakna thabak onthokpa haudragadi akanba khongjang changsin mayauna All Manipur Students Union M-Suna tongan ba warep taruk lawkre ngasi All Manipur Students Union M-Suna ni futarukrak suba realization man kamari lenina realize to save the indigenous peoples of Manipur haiba hiramda pangthoktuna lakliba thawramgi manung channa GP Women's College ta nongmagi oiba discourse thawramama pangthokre Accords and agreements on identification, detection and deportation of foreigners between M-Su and Government of Manipur, Government of India on 22nd July and 5th August 1980 and 9th November 1994 haibagi matangda pangthokiba discourse aduda tongan ba warep taruk lawkibani discourse tawramadu da kupna khanaraba matungda matoina yanaduna lawkraba warep taruk adudi Manipur da mitop ki masing na hengatlakpana thokliba khudongthiba asi center amadi Manipur lengak ta khangan bagal loinana 1990 amadi 1994 da M-Su amadi lengak ka foreigner sing puthokina baga mari leinana yana kiba agreement adu April tha fawbada lengak na thabakta onthokadabani kariguma thabak paikhatrabadi M-Su na democratic oiba khongjang leptana changsin gani Manipuri sing mitop na ichawgum hengatlakpadagi siba hingba ani ki tangkakta lakliba asi lengak ta khangan baga loinana mitop miancha sing masagi maramda halan kina ba hotnagadabani Karigumba irang thokpa lamdam oibadagi halan kibada kudong chandaba foreigners singi oina makoy aduna atoppa achoba India gi state sing the refugee camp semduna thamkina ba hotnagadabani Manipur da mitop khandoktuna maramda halan kina ba hotnaringaida center lengak na Manipur da English ingani kuntaret ki census adu Census Act 1948 ki section 3 gi matungin na mikok thihandana ba mari leinaba singna haihanba marakasida lengak na masak khanglaba mitop sing amadi mitop ni haibagi chingnaba lairaba sing Indian citizen of bagi constitutional legal protection sale thum potchei citizen welfare scheme amadi thabak tawhanbagi job reservation na chingba pumnamak kakthatkadabani masida sunnatana census chathadringai central government na national register of citizens adu update tawba natraga atoppa akhanaba upai sizinaduna mitop khandoktuna maramdamda halanki gadabani amadi mitopni haiba khandoklaba amadi chingnaba mioising adu electoral roll dagi maming kakthatkadabani haiba warep sing lawki pangthokiba thawramaduga mari leinana All Manipur Students Union M-Su gi president Lukra Malangbana hai India da Manipur merge tawkraba matungda 1990 amadi 1994 da mitop sing dagi kannaba M-Su na foreigner sing maramdamda halan kinaba M-Su yauna amskoka loinana lengak yana cherol kudyek pinaki Adubu matamado da yana kiba wafam sing adu lengak na ngasi fawba thabak to onthoktana leibadagi mito miancha kayana langoy chanselakle matamado da yana kiba agreement adu thabak to onthok naba madi kari tawba yai agreement adu da kari yawi haibana chingba adu khangdok naba ngasi gi thawramasi pangthokpani Inglising ani taramathoi gi census report da lak taramathoi romdi mito miancha oire haiba asi khangkhrabani adubu Inglising ani kuntaruk asi fawdadi mitop na kayam henlamgani haiba asi akiba amani Aduna mitop khandok dringai NRC chatna dringai census tawsan ba yaroi masi khangna lengaga sina thabak paikhat kadabani haiki thawramadu the renowned demographer RK Narendra na moderator oikibaga loinana GP Women's College ki Geography Department ki head of department MD Baharuddin Saha M-Su gi former president L Dilip former general secretary advocate L Priyokumar MU gi School of Life Sciences ki dean N Mohilal yauna mahairoi singamadi mioi kayasu sarukya ki Hantaki 2027 की सेंसस तौगने हाइना तौरिबा सिददी अखोइगी लैरिबा येलो प्रूफ सिंग मरोइना मैतैना मेजॉरिटी ओबा येलो प्रूफ इरमदा मणिपुर सिदा दा मितो म्या सा सिंग सुक्यो सोदना हेलमनी हाइबगी थाजबा चपचाना लै अखोइना 1980 अमदी 1994 दा यानेखिबा एग्रीमेंट लनी दो सुक्यो सोदना थबकता हुजिक पालिबा लैंगागा सिना onthoknaba honagadabani kaigum onthokhtaba taragadi hantaki 2027 की सेंसस तौगने हाइना तौरिबा सिददी अखोइगी लैरिबा येलो प्रूफ सिंग मरोइना मैतैना मेजॉरिटी ओबा येलो प्रूफ इरमदा मणिपुर सिदा दा मितो म्या सा सिंग सुक्यो सोदना हेलमनी हाइबगी थाजबा चपचाना लै अखोइगी सही खुदिंगी पांगथोकप रियलाइजेशन डे मिकअप थोकप नुमित असि हंदक सही की ओइनादी थाबम चुमना मार्च की तांग 13 तगी अप्रैल की तांग 13 फावबा थाबम चुमना हाइना पांगथोक लाउथोकीबा थौरम अदुगी मनुंग चनंग असिगी एकाडेमिक
campaign asi discourse course asi pangthok sabani ekoi maroi na pangthok gi maram di ekoi gi 1980 gi matam da Manipur ni India da merge tawra matung da Manipur dagi mitop myan sa sing chang pagi ain pasena permit system adu lokthok khra matung mitop myan sa sing lepa leitan sanction lakhi bana maram marga Manipur da mitop myan sa sing mising se su ki mati hankalaki maram madana 1980 gi matam da matam dugi mahiroi sing amdi lebak myam na khoi tung da mitop myan sa sing langoi chanba mitop myan sa sing lengak pa lamdam ama soidan oi khragani habagi asan mi yeng ama galoina na ikoi na matam da 1980 gi matam da Manipur dagi mitop myan sa sing marui na foreigner sing masa masa gi maram da halan khigadamni haba go back foreigner haba dum chau iho ma hoki iho du gi makha tarak poina ikoi na 1980 amadi 1994 da emsu amskok amadi matam dugi central government state government ga MOU ani 1980 amadi 1994 da sign tawna ki haiba sign tawna ki sing atu ngasi phobo thabak to onthok tabana maram marga ngasi gi lakliba asi orak mani mito myan sa sing na langoi chalak bani maram madana aikoina muk na hongna na haiba agreement ani do sana hanana bagi da mukta aikoina hanta thari be ka da discourse si maroi na haiba agreement ani da base tawraga pangthok sabe academic discourse amani masida phangpa findings sing adu punna khomjala matungda aikogi panel sing aduga akhang ai sing tanara matungda kari changsan ba bagi haiba step atu aikoina hantak pangthok chariba maroi na hantaki Realisation man na pangthok chari sam maroi na tawjaga da aikogi maroi ba thabak sing di haiba asom doina aikoi hujik leiba situation sin focus piraga taw pangthok sabani maram madana aikogi hujik leiba aikogi 2011 bauki report ta Manipur gi missing asi 28 lakhs ki manung da more than 11 lakhs si 11 lakhs di mitop myan sa sing oire ha bise koina hanta ki 2027 gi census tawgani haina tawriba sidadi aikogi leiba yellow proof sing maroina maitai na majority of yellow fruit iram da Manipur asida da mitop myan sa sing na sukoi soidana helamani haibagi thajaba chap chana lei maram maduna akoina hujik census tawjingi gi mamang da akoi NRC hana update tawgadami NRC update tawra matung da akoi census tawgadabni NRC update taw taragadi akoi census 2020 ga 6 ta pangthokane census pangthokpa hogani haina tawriba si tawba yaroi haibase akoi emsu gi akan de state ni matang asida akoina thamjaning badi aikoina 1980 amadi 1994 da yani ki agreement lani do sutoi shoda thabak ta hujik paliba lenga ga sina onthok na bo hona ga dabni kai gum onthok taba taragadi koi gi myam gi oiba democratic oiba khongjang sutoi shoda na emsuna sanction jarakani habo pham sing asi print and electronic media yung phone thamjagi